Bom Pokhaibada ex MLA Yamthong Haokip ki Loinabi Charubala Leikhidre. Pawasi Kanglai Maira Pausedagi Loukhatkhre. Ngarang nungthil pung ahum lom taba matamda Kangpokpi District ki Cycle Police Station ki manungsan na Imulam Village ta laiba ex MLA Yamthong Haokip ki yumda bom Pokhaibagi thokdok ta mahaki Loinabi Meeoi ningol Charubala sahi 58 Leikhidre. Leikhidre bi asi Imphal East District ki khuraidagi Yamthong Haokip ta mayum pandunu leirakpane. Thokdok asiga mari lenana ex MLA Yamthong Haokip na Cycle Police Station ki OC da pisin kiba ayiba cherol amagi matungin na de ngarang nungthil pung ahum taba matamda Leikhidre bi mahaki Loinabi Charubala na mayum gi akoiba maphamsingda sit sengbagi thabak chathabada khangauda bom ama pokhairakpadagi sokhe masigi matungda manak nakpo hospital da pukhatuna layengba matamda laikanaba ngamdana Leikhidavani haire police tagi phangba pawgi matungina di thokdok asi ngarang nungthil pung ahum lom tabada ex MLA Yamthonggi Loinabi na Imulam Village ta makhoi gi mayumda morakai sing khomdoktuna sit sengba tawraba matung fatta haudi sing mai thadokpada bom ni singnaba ma yaurambadagi pokhairakibani haire Charubala bom Pokhaibadu da soktuna community health center cycle da puna bohonari ngaida asokpana maram oiraga laikanaba ngamdana Leikhidavani haire thokdok asigi matungda cycle police station gi team ama laktuna bom pokhai phamadu yengsinbaga loinana case amasu Loukhatkhre haire Mapan namadi kunithoi Suba Assam Rifles Louthokpagi Fattagi Tekchak Union Home Minister na Pugadabani COTU Pawasi Kanglai Maira Pausedagi Loukhatkhre Kangpokpi amasung Surasanpurdagi kunithoi Suba amasung Mapan Suba Assam Rifles Louthoknaba Center amasung Manipur laingang na satharagliba thawong asi NBRN gi laingang na Kukisingna mathakta sathariba miot minay singda center na yari hay na takpani hay na Committee on Tribal Unity COTU gi maikaidagi phongdorokle COTU na phongdorokpada hanadagi Kukisingna mathakta sathariba miot minay singsida Assam Rifles na thingna bohonariba sida Central Force asibu Louthokna bohonaba haibasi anirak suba miot minay ama sathana na bohonabaga manay hay na Center bu maral siraduna maduda thorokpa Fattagi Tekchak pumnamag Union Home Minister na Pugadabani haire Kolkata Manipur Bhavan da tha tara hena Leisillakpa guest amaga staff amaga Khut Thoknakhre pawasi Kanglai Maira Pausedagi Loukhatkhre Kolkata Manipur Bhavan asi mapu pandavaga chap manaba thakta leivagum tawre haina praja section kayadagi phongdoknarakle loinana Bhavan asida niyam kaina tha tara hena Leisillakpa Meeoi amaga Bhavan asigi staff nupa amaga phunabagi thokdok ama haukiba August 5 da thokpadagi Bhavan asida niyam kaina Leisillai hairiba mutumsa kauba nupa asi sokpadagi hospital da Leikaida loinana soklaba nupa asina mahakpu phubani hairiba Kolkata Manipur Bhavan gi Suranjoi hairiba staff asigi mathakta August 3 ta Kolkata gi Vale Gunge police station da wakatpadagi FIR case ama Loukhatkhre haire pausi asina phangba paugi matung inadi haukiba August tang tarukta Suranjoi hairiba Kolkata Manipur Bhavan gi staff nupa asiga mutumsa kauba Bhavan asida tha tara hena Leisillai hairiba guest amaga Khut thongna phunarakhibadagi asok apan nangbagi thokdok asi thokibane panba yabade mutumsa hairiba guest asi mamang sahi gi September thadagi hauzik phawba Kolkata Manipur Bhavan da room lauraga leirakhi haire matau karamna asuk sangna Kolkata Manipur Bhavan da lahellivano Manipur lenga ki ayaba pibra haibasu khangdre niyam gi matungina de Kolkata Manipur Bhavan asida guest amana numit 3 ni dagi henna leithaba yade haiba order leire hairiba guest asina Kolkata Manipur Bhavan gi oina leiriba sarkar gi property mayamsu lanai oina sizinaduna leiri haire pawasina hai Kolkata Manipur Bhavan gi conference room da natana DRC oiriba sigi quarter room amade DRC gi office chamber su hairiba guest asina private meeting gi oina sizinaduna lei haire DRC gi quarter da meeting tawbagi matang da guest asiga Bhavan asigi nupi staff amaga su khanaba Leikhre haire pawasina hai hauzik Kolkata Manipur Bhavan asida leiriba mutumsa hairiba Meeoi asina Bhavan asida Manipur gi governor na tongnabagi damakta thamliba car asisu sizinaningba matamda puthoktuna sizinai niyam gi matungina de governor gi oina thamliba car asi atai staff singna amade lanai Meeoi singna sizinaba yade adubu mutumsa hairiba Meeoi asina governor gi car asi puthoktuna sizinabada DRC oirivi asina karigumba wafam amata haidana maning taholi haire asigumba unethical tactics mayam asi satharakpana maram oiraga Bhavan asi kanana yengsilibagi haiba wahang amasu lakle haire oiriba phibam asida Manipur lengaki General Administrative Department JAD gi mari lainaba authority gi athuba mijeng changduna
Bhavan asi niyam sumna ran taunaba honafam thoklei. Bhavan asida lanai Meeoi amana niyamgi wangmada sahi amarom Leisillakpa loinana Bhavan gi property sizinnarakpa kaya asidagi Bhavan gi staff singa Khut thokna phunarakpagi thogdok asi thorakpagi maram oire. Maram aduna athuba matamda Manipur Leingaki Maikaidagi midjeng changduna Bhavan asi niyam sumna ran taunaba honafam thoi hainasu Praja section kayadagi phongdorokli haina paw asina makha tare. Mongshangei Mamang Leikaida Dengue na Meeoi taruk Narakpadagi Cheksin Thourangi Thabak Loukhatkhre paw asi Kangleipaki Maira pausiedagi Loukhatchavane Imphal West District ki Nauria Pakhanglakpa Kendragi manungchanna Mongshangei Mamang Leikaida Kangna sandokpa Dengue laina na Meeoi taruk lom paksana Narakpadagi hairiba mafam asida District Malaria Officer Imphal West ki Maikaidagi Cheksin Thourangi Thabak Loukhatpa haukre paw asina hai ngasidagi chayol amaromgi mamangda Mongshangei Mamang Leikaida Dengue laina na Meeoi ani nari haina confirm torokpadagi mathang laina asi narakpadagi hojik Meeoi taruk laina asina nari haiva confirm tawbadagi mari lainaba hospital singda pukhatuna laikanade masigi mathakta Meeoi kharasu arum laihau torokpadagi laina asi oiramgadra haiduna test tawbagi thabak sathaba hokre haire. Dengue laina asi laikai asida sandorakpadagi District Malaria Officer Imphal West ki lamjing makhada yumthong khudingda changduna ising yoksinduna thamliba patra sing check tawbagi thabak sathakhe maduda Dengue laina sandogliba kangmarum koksinba kaya lairamba thengnabadagi ising haidoktuna manghalaba matungda hidak langthak saithokpaga loinana fogging tawbagi thabak sathakhe laina asi makhatana paksana sandoroktanabagi damakta lakliba August 13 da Mongshangei mayai Leikaida laiba Pilo Primary Mamang Community Hall da District Malaria Officer Imphal West ki lamjing makhada awareness program amasu pangthokadaure. Awareness program asida akhang haisingna wangang duna laina asi matau karamna ngakthokane Cheksin Thourangi thabak laukhatkadaba kari karino haibagi matangda sugaina wangang duna miyamda wakhal tahangadaure. Loinana ngasi numidang wairamdagi hauna Mongshangei mayai Leikaigi mafam kayada fogging kapthokpagi thabak sathagani haire. Paw asina hai hojik phawbada Manipur da Dengue laina na Meeoi humbudra confirm tawre masigi manungda Imphal West da Meeoi kunthra waiduna mangjil thana chatle hainasu official weba paw asina haire. Kukisingna bom Kapsinduna Landarakhre paw asi kangla paw sedagi Loukhatchavane Moirang Police Station gi manungchanba S Navin Village ki chingi maphamda Kukisingna bom ahum kapsilaktuna Landarakhre thogdok asigi matangda police tagi phangba paw amagi matunginna ngarang numidang athengba pung 10:30 yankhairom tabada Moirang Police Station gi manungchanba S Navin Village ki chingi maphamda bom ahum lom kapsilakhibane thogdok adugi paw hek phangbaga manga Suba Sikh Regiment ki team ama mafam aduda sangsinduna thiba humbagi thabak sathakhe marak aduda bom ahum amagasu kuki khulai paibasingna kapsilakhi haire thogdok aduda hojik phawbagi waina soka pan thokpagi paw leite haina paw asina makha tare